लान कल्लगसु सुम हिंगोल बग लई अखोई खनबना नागा इसिन नाव खरा ताई नाकन अनि सिदा नागा की खोलन साधु लमनाई ताई मोई लेबनिना अखोई छु मोई गाने ना अखोई लई लाइबा मोई कुकी लाको हक्तुक लमदे लाको लंबी सिदा अखोई येंगे तवे दु कैसु लाको थोको अमता तौदे ngasi gi thongdok si am nuaite be maramdi masai sik regiment pung 12 makai da hojik si ba mafam sida jawrami moi jawraga mai lakte na ising amta pide ising gari man ising khar ga jen jabani ising amta pide akoi bishambo police ke commando jeep team su ka khalai mafam da adu ka khalaga kung raba matung da akoi ising challi labukta CDC ga aiga 100 meter muktane lamna jingon kori se lamda bom phom da ai nupi na hai ai la santan ba hangam charani santan da ba khoi nupi na hai tata truck ama ma na khang da bi shakti ma ne hai tata truck ama maning sida dambur asang ba khallaga thawi ta yai mamang da gypsy ani chali sandu ta ro halo na ai ngon da hai mana ada ene ka su taw re be ma akhoi ai hiat jenga lai be ne khoi sai mamang ri ka su taw da bani haraka mana yaman da ba da gai ising ki hawai yin chalamaga adagidi soguri ka phoaga jolo soguri sina hawai chanbagi thausi pisa oisin oina phoaga halaga pung 3 makai yumda just jawre pung 3 makai akoina he jawr pa matungda pung 4 sida ne mawena tormi se akoi lan kallena hingol leptadi yadabani lan chum chachai gano chum hingol koiba chum chatle akoi ti san thadokona maram oina thariba pochai hingdo chagidrai na san chen bakot pacha hoji thangam pakalakwa alu pakalakwa matamnina adu bi chatpane thoi bu tawde yam nungaite ai sik regime lamaga kasu tawroina hairam maganda sakharga da moina la isidi moina report pi bunatra di kanana pi gani pause moina kukida asi le hawramni karam le hawdame harga that sangjel ani aina yam nungaite magagi sinau singje moi lei naw asi bla khot pacha pa wa moi rom dagi nongmoi kap thari ena pau tai asi ni ai gi wafong ga thamjage ai gi ming kumam romesh Ninjong Kha Kono 1 number 4 Jabane bako ai si ahang ba jaga da lai ba kan da makoi na ha ko si na khoi gi na thi ba huji na khoi na ahung khak ta ne hai ba do mi manga ne khoi na hat pa che na khoi nupi ma de khoi na kan bi ba ne ma bu de khoi na halam da ba ne na huji chu makha ta na khoi gi area manung du da khoi hat ki ne hai ba mu su hai ba ko na masi mari lena ba khoi gi hoji manipur gi CM moibir ba khoi gi chief minister babung biren hai ba tarikh asina asuk changa ba tha nipan mapan sujala ba irang asigi warweshin por pongam da ba se khoi mapi mapa le re hai ba gi pangkhak amani ana thamjage aduga pangkhak chu oire khoi laitaba lai ra ba kya na hoji khoi manipur sida nongmagi chu sa ba phangilak ta ba gi phibam amada lai suna amasu akhoi gi chingkhong chingya da lejeri ba singse mato karam ne hingadagi security post marang kaina thambire sip regiment leire ga su ngasi thoi ba thodok si mafam sida khoina sanchalaga hungerum matam da sip regiment na hanala ami hai mafam sida akhoi water supply ke sida sip regiment la amatung da makhoi ising thoke haramaga makhoi chakhi bane ising thaga chakha matung da makhoi ga kan kanadra khai amugi manu adumana tawraga makhoi ku kangu silaga sumang mawon se okay maratana tarta hamjege hojiki ngasi siri kana gumba lei gidraba isilina usingsi asumba hojiki kanusida amata jawdi ngasi legi debsingge hojiki hariba mafam masi akoi kungangi praja singgi akoi reservoir tingki wena lejabani mafam sida bamonjaw mapa masa amasung mayam kungangsigi ising supply tawduna thangna be isinggi damukta leiba mafam ni makoi lalauba mataga su mari leinade amasung arambai amasung maite lipun kana gumba amataga masida mari leinade chamchamna nongmagi hingnabagi lambida dara hinna mayam se thaku ngamnabagi numta nongmagi damukta suja nomjaraga leijaba misha aman ada isi我
올라오니까. 그냥 못할 거.